Manipur Chief Minister N. Biren Gilising Makada ngasi Manipur Organic Mission Agency MOMAGI PAN Corporation PUNE Gidamak Organic ki home kilogram changa cargo gi Kuthangda Imphal International Airport tagi airlift tawkhrei Hairibu Organic ki home sing asi Thayong Organic Producer Company Limited na Yairi Pokta Thahanduna Lok Pahaini Kihom Thakibagi Matang Aduda MOMAGI Project Officer Dr. L. Zibit na Haikibada Hairibu Kihom sing asi Lomi sing na Semjaba campaign singi Makhada Thazaba ngaktani Atopa Kihomgi consignment amasu Athoba matamda Thananaba hotnari COVID-19 nabagi sang nong makangdana hengalakliba amadi mi sibigi sang hengalakliba asi laisat asibu taraina lawba amadi section ba watpadagini haina Republican Party of India atwalegi State President Mahesh Thongnawjamna phongdokrei kaisamthong esida RBI na sinduna anirak subo oina ngasi kaisampat ahibam lekaida party asigi office ta pangthokpa free mass vaccination program da wangangnaduna wafamasi phongdokibani MOREH chada nifu mangagi changda COVID-19 vaccine kapthokibaga loinana laina asi positive oibagi chang yamna nemna leire haina Jengnopal gi Deputy Commissioner and PRAVIN na MOREH da pangthokiba COVID-19 vaccination amadi awareness campaign program gi thauram amada phongdokhrei thauram asi MOREH Pastor Fellowship amadi mobile vaccination team Geo Jengnopal anina punna khusamnaraga MOREH gi Hill Tribal Council office ki auditorium hall da pangthokibani District Administration Ziribam CMO Amadi Ziribam Police ki mityang makhada All Ziribam United Club Association Ajukane Sinduna lepalaitena satharakba mass vaccination gi saruk ama oina ngasisu Mulargao LP School Tuisandland Community Hall Chohoto Bekra GP Amadi Sandranathpurda pangthokrei mass vaccination campaign aduga mari lenana Ajuka gi Vice President M. Pem Sindrana haikhiba mass vaccination asida chahi 19 gi Mathakta Lairiba Mioisina COVID-19 gi vaccine asi kapthokpiduna Ziribambu COVID laitaba district ama ohenna punna hotnaminasi haiki Japan gi mateng loinana sakhiba Banarasi International Cooperation and Convention Center Rudraks hayang haunabi matung ina Prime Minister Narendra Modi na sangaragani Thauramasi gi damak hayang Prime Minister na satkadaba khongsat ki saruk ama oina tongan ba project kayagi urep uyungsu tamgadauri Convention Center asigi mathak thangba saruk asi Sibalinga gi mawong lawduna sabani numidangi matamda langno unabe LED kayasu mafam asida hapkhre hairi Ayuk angan bada haksang sazel tawba thokiba chahi nifu mangaram suraba nupa ama KOLKATA gi Kidarfor area da sakhangdaba mioi anina thangna thinduna tamthina sohallambaga loinana ayawbu sel amadi potlam sing puduna senkrei thaudok adunga se ayuk angan ba pung 7:10 taba adwaida thokibani haina Maidan Police Station dagi phangba paw amani hairi soklaba nupa adu lambi sathok sasin tawba mioi singna thengnarakpadagi SSKM Hospital da pukhatuna laikan nakhibani hairi Police officer amana phongdorakpada mafamadu da CCTV camera footage yengduna mara laibasing phana ba hotnari Arunachal Pradesh ki manung huchinba Lokthang village da sasan semduna laiba mioi kaya COVID-19 vaccine kapthokrei mioi sing adu chahi asigi me thada state asigi Tawang district da laiba Domstang da sinkhiba vaccination camp da yaurakpa ngamkhidaba singni hairi kem adu pangthokhraba tha anigi matungda health official singna pung 8 lom singlambi da khong chatuna Samudra imai dagi fit lising taramari rongwang na laiba mafam adu da chatuna mioi 13 da vaccine adu kapkhibani Pakistan amadi China gi yum saba sinmi kaya yawba bas ama Pakistan gi Khyber Pakhtunkhwa province ki Kohistan district ki manung channa laiba ching amadagi nantha khiduna China macha mapan yawna mioi ahum laikhidre Deputy Commissioner Arif Zabet na haibada laibak thiba thodok aduda yamdrabada mioi 36 romsu asok apan nangki hairi